क्रीमिया की फुएल डिपोट ड्रोन अटैक चथदुना पाक्तकनना मई चाखरे मॉस्को की लानमिसिंगना मुथतखरे ngarang nungthilgi matamda Russia na lauksinduna leikraba Crimea da leiba fuel depot amada drone attack chathaduna paksana mai chakpagi thokdok ama thokraba matungda Moscow gi maikedi gi mai adu mapung phana laksinba ngamkhre haire fuel storage adu Sevastopol da leiba Crimea port city da leiba nei mafam adu da khangawduna drone strike chatharakpadagi paksana mai adu chakhalakhiba nei mafam adu da Moscow na governor oina leriba Mikhail Razobab के ऑर्डर मतुंगी नमय यदु मॉस्को की लानमिसिंगना मपुंग फाना लाक्सिनबा ngamkhre haina phongdorokre ngarang gi drone attack chathaduna mai chakhan khiba mafam adu chaurangna square meter lising amagi mathakta oigani haina su governor Mikhail Razbozekna telegram gi messaging at amada phongdorokre thokiba mai chakpagi thokdok adu da miyoi amata sogapan amade asiana nangbagi paw leite haina laiba kasigi preliminary information gi maike dagi phongdorokre Crimea da Russia na at oina Thaupuhaliba Sarge asiyop na phongdorokpada ngarang Russia gi air defense amade electronic warfare force na mapam adu da attack to bachangsilakiba drone ani adu Crimea peninsula da kapthaduna mangan khre haina phongdorokre drone ani adu kapthabagi thogdok ta misi mina amade asogapan nangbagi paulaiti haire Sevastopol hairiba mapam ase Russia na Ukraine dagi 2014 da namdun loksin khraba Crimean peninsula ne Russia na hek mapam ase loksin khiba matung dagi Ukraine gi maikei mafam asida kayarakhana air attack chatharakhiba laikhre ngarang chathakiba drone attack adu Ukraine gi maikei chathabai attack ni haina Russian official singna akanba maral sirakre Russia gi claim asigi paukhumuina Ukraine gi armed force gi maikei dagi phongdorokpada ngarang thokiba mai chakpagi thokdok amade drone attack adu ga mari leinaba wafam amata Ukraine gi maikei da phangba leite thokdok adu gi responsible Ukraine na lofam thokti haina phongdorokre haire Ahing super Russian Lanmisingna Ukraine sin bathungna missile attack chathakre Ukraine su Russia gi drone ani kapthakre Russia gi Lanmisingna long range cruise missile sing Ukraine gi mathakta ngahan ahing dagi hawduna angan ba yuk fawba leptana kapsinduna akan ba strike chathakre haire ngahan ayu angan ba pung mari rom tabadagi Russian aircraft dagi missile kulhumdoi Caspian Sea area da kapsin khe maduga loidana drone ani amasu yauna attack adu da mateng pangkhe Thokdok adu da Ukraine Air Force ki maike degi phongdorokpada makoina kapsilakpa missile kulumdoi adugi manungda kunmathoi amade Ukraine ge air defense na intercept tawba ngamkhe adumoinamak missile sing aduna central Ukraine gi city ama oiriba Uman hairiba Cherkasy region gi khathangba kip amade Dnipro da hakthengna sapu piduna mangan takhan bangamkhe Ukraine gi city Uman da leiba mi leinaba building dagi asi bhaksang sing puthorokpa hokre Asiba missing masing hengalakpa yare CNN Russia gi Tu-95 strategic bombard ke chatharakiba air strike aduna maram oiduna Ukraine ge Cherkasy region da leiba Uman town da mi leinaba building kaya sathina mangata thokhan khraba matungda ningkhairaba building sing adu da ge rescue team sing na asiba mi gi haksang sing fina yomsin duna puthorokpa gi saktam ure makhata na asiba mi masing hengalakpa yari haina CNN gi maike dagi phongdorokre ngahan angan ba yuktagi Russia na satharakiba strike adu da Uman city khaktadagi punna miyoi taraga tarit hatkre haibagi chapsaba confirm tawri haina official oiba paw amada phongdorokre